Hello Mayamda ngasi uchagadabisi image tagi kamdona PDF onge haibado ai mayamda ucharake ado Aadhaar card ta oina ucharake Aadhaar card haibasi maningju mamangju panbanina koina mobile gi matingna mobile phone gi matingna kamdona image adu PDF ta onge haibado ai mayamda ucharake somna mobile luna camera mobile gi camera duna adongi Aadhaar mamangju nambiro maningju nambiro maning mamang namma matungda adomna image to sembiro crop haibada application nama download tawki haibra natraga phone masagi yawjarpa oiragana IDC masa yawjara edit chi changba kanda masagi sida adjustment haibsi ama thola adjustment sida ID crop ne basi crop taklaw aina semaga image tak semaga aina apply tak tawba kanda crop tawharni ba matomda ado mayamgi yawdragana play store da changbiraga crop application haina search tawbada adum mayam am thokjarani sigi back side siju crop taware ado mayam ID crop tawaraige mayamna pambiragadi crop tawbiro aduga kamdawna image ani je maning mamang samjinna hange haibado aigi taage do recorder haibasi da chango do recorder si changa matungda makha pana yekpasigi makha asida stitch image haibasi changbiro stitch image si change aduga sidagi adongi Aadhaar card haidi Aadhaar card namgibasindo sida yawbra yango ID folder ama semaga PDF converter haina ama save tawraga thame PDF converter haina asi changjare aduga magi front hana click tawbiro aduga back side amu click tawbiro adaidi done tawra matungdadi sumaina amu tholani adaidi save tawbigro save tawra matungdadi ani je maning mamang samjinara tholai maning mamang samjinara thola matungda PDF ta mu koina kamdawna onge haibado mu yango PDF converter haiba application ama aina happe install tawra thamjare ado mayam ai makhada link share tawjarake mayamna download tawbiro ado PDF converter haibasida change matungda plus yekpasida nambiro file on this device haibasida changbiro adongi phone da yawraga leiba ponina aduga aina hojik ongiba haidi maning mamang samjinna hangibado kadaida yaramgadage haibado yenge do recorder haibasidi yaramani aduga photo picture edit haibasidi changbiro aduda yawra leire aina anirak hanjina ngasai tawkibagi adugini yawra leijare adu leibasidagi select tawbiro select tawra matungda okay tawra matungda adomna size to kem chahaningi mano haido full size ohengedi chingthokpiraga okay tawro adagi apamba image quality apam khanbiro page size apamba khanbiro adagi okay tawrage okay tawro loi matungdadi moina feedback ama piyo haina higher application jigi adu khoina pidarsu yare adu khoina yagraba yadabra haido changaga ai open tawrage open tawrsu haina loire PDF onba loire mayamna like and subscribe comment pibiro suggestion tawbiro thank you